Ngasi nungdar phongkiba paunikhol paukjedagi maroiba pauk khara khangachiraga miyamda khulu tamjage BJP natana Manipur kambina bathokidri thokso tholakloi Chief Minister Bere BJP maruoina masibulu chingliba Prime Minister Narendra Modi amadi Home Minister Amit Shah natana Manipur kambina bathokidri amadi tholakloi loina issue ama loisenge hairagadi issue adugi haurafam ningchina thidokpa mathau tai madu khangdana solution puraknaba honau haina koilau laubana kanaroi haina Manipur ki Chief Minister Nungthongpam Berena phongdokhre wafam ase ngasi netyapa chuthekla leiba thambal sanglenda pangthokhiba BJP yo oina modika guarantee hana mingthonwa manifesto phongbagi tharomda phongdokhibani tharom aduda lakadariba 19 suba Lok Sabha mikhal asida BJP ki merep oiriba Thongnaujam Basanta Kumar BJP ki President Adhikari Mayum Sarada Devi Youth Affairs and Sport Minister Govidas Kothokjam amadi BJP ki tonga bathami singsu sarwiya khe Chief Minister Berena makha taradun hai ngasi phongliba manifesto asi maruoina BJP langa asi bulu chingliba Prime Minister Narendra Modi na pangthoke khankhiba thabak sing thabo oina pangthokhidaba leite hakiba wangang na thaba oina pangthokpagi damak manifesto asi Modi gi guarantee hana mingthonbani BJP ne hek lenga parakpadagi yum leitaba singi yum sabiba health sector gi lamda khumang choksinba ngamle lemna jeng phanganbagi scheme kaya ama pothokuna awa ana taraba singi damak miyeng changduna lakni makha tana su North East ehema miyeng thamduna chawkhatna bo hona khigani habgi thajaba piri maru oina sport person singi oina se khudong saba kaya ama su piri singi lambi thong phagana ba amadi chokot thorang kaya gi thabak thorom sing paikha pahore makha tana su tawkhigani hana thajaba piri April 15 da Union Home Minister Amit Shah na miyamda Haryam liba wafam sing adu miyamna madugi wahontok munna khampham thoi BJP lengak leiringai Manipur mache tana thogai ba haibasi oithokloi khangawduna tholakliba irang asi Manipur kamba pamba amadi kamba pamdaba ani ki marakta thokpa lani haina Home Minister na phongdolamba adu miyamna su mayek sengna khangle numit aduda tinkiba miyam aduna sakini haiba wafam phongdoladuna issue ama loisinge hairabadi thokliba thawdo adugi horapam munna khangba amadi process khangba mathau tai Madu khangdana solution puraknaba honade haduna panglaw lawbana kanaroi haike Ngarang chathakiba attack adu eikhoina chathakibani United Kuki National Army Ngarang ayu Imphal Ziri lambigi Tamil District ke Toksam Subdivision gi manungsamba Tolen Kuki Village amadi Kaimike anigi lonaba mafam amada miyam gi damak thau amadi gas amadi atai polam sing purapa gari ahum akai atoi thokibaga loidana gari driver ani nomai maruna pambagi aso apa nangkhiba thawdo adu United Kuki National Army ukana chathakhibani haina claim tawrakre attack adu National Highway lambi aduda maite community gi maru oina sijinagadaba nongmada changdaba yadraba polam sing puthok pusin tawba loina Kuki furuki miyoi singde attack tawbada sijinaba nongmai sing puthok pusin tawbada thingnanabani lambi asida Imphal da chakadaba mal puba gari amata chappa yaru haina warning tawrakle United Kuki National Army Headquarter gi Defense Secretary na khuje piduna social media da thadora pachira amana phonorakni zero aduna makha taraduna hai ngarang chathakhiba attack adu makhoina chathabani National Highway lambi asida Kuki furuki miyoi singda attack tawbada sijinaba nomai amadi bomb topui operation asi makha tana chathagini order asigi mayokta laiba driver sing Kuki furuki mayokta laibani haina lawgani haina zero aduna makha tarakni nakal amaramda Kuki MP Jiriba none amadi Tamelong loinana Kuki Chief Association to Sam Brock ki maikaidagi thadoropa chira amagi matung ina ngarang chathakhiba attack adu laibak thibani akam mamongda kandem tawi mari leinaba authority na asigumba thawung ase tungda amu hana thoktanaba hotnabiyu maikai asomda santi lehembiyu Jirebam amadi none Kuki Civil Society Organization singna santi ki damak lebdi haina Jirebam none amadi Tamelong District ki Kuki Apex Body ki maikaidagi thadoropa chiro amana khangalakli Kaitel pambi ima singna makuta amuba machugi riban kiduna Lok Sabha mikhal asi yaningdaba phongdokhre hauzik Manipur da thokliba irang asida karigumba amata khambidana Lok Sabha election pangthoknaba honarakpa asidubu yaningdaba phongdokna Bishnupur district ki manungsana lairiba Bishnupur Kaitel pambi ima singna makuta amuba machugi riban kiduna pangthokadariba 19 suba Lok Sabha mikhal asi matang sade amadi yaningdaba phongdokna khongjang sansinba haukibani hairi Makha tarakpo oina kanglaipa ki mairagi paukse dagi maruiba paukara amulokhochiraga miyamde khulo tamjarange nonglai nungchina yung kuntra rong humdoktuna ama ata thoankre
Ngasi ayu pung 10 makharom taba matamda akha araw loina akamba nonglai nungsin Imphal East District ki lamnai AC ki yangang popi police station ki manungsan leiba thana popi da yung kuntra rom humdokuna yamna sauna ama ata thokre nonglai nungsi achine Imphal East ki sana sabi lekai ki community hall amasu humdokpada natana samokho khunong ki leiba police outpost ki saksang ki saruksu humdokre akamba nonglai nungsi achine humdokraba yumsing ki manungda Hauzik relief camp de sangjafam loguna laiba laitong jam Lakshmi gi yumsi yaukre nonglai nungsina humdokiba thana popi awang laikai de laiba yumsing adudi Laisram Bikesh Moyangthem Zawba Salam Kumari Devi Moyangthem Ranjit Thoksom Rakhi Singha thana popi makha laikai de laiba yumsing adudi Erangbam Thaba Singha Laisram Lokendro Salam Mani Kaisam Sanathoi Laisram Mohan Salam Aramjit Moyangthem Khogen hariba miyoising asigi tinakopa yumsingni hariba miyoising asigi yumgi mathak thangba saruksing pulap oina nonglai nuksina humdokkibani laiba fawadi misimina amadi aso apani amate yaukide adubo hauzik laifam leitabagi awaba kaya yamna sauna mayok ngaduna lairi nonglai nukse achina thana popide laiba community hall amasu tektharakpadagi community hall aduda thamba MR gi gari kaya amasu akai atoi thoale Mashi Janatan Sana Sabi Lekaki Community Hall Su Pura Humdokre Mayung Humdokibadagi Laifam Laitraba Miyoisingna Pongdokrakibadi Atuba Matamda Manipur Lengaki Miyang Sangbiduna Laifam Laitraba Miyoising Asigi Laifam Atuba Matamda Sembiyu Loinana Laibak Miyam Angamba Mating Pambuyu Hainatsu Hajarakni Awonba Manipur Ama Purak Nabagidama Mikal Teng Nabani Bimong Ayhak Isana Tamjaruba Ihaina Kulai Oina Sijina Duna Anauba Manipur amagidama awonba puraknaba mikal asik thenavani haina Lok Sabha election 2024 da Manipur gi inner da INC gi mirip oireba angomza bimo akoijamna phongdokre wafam asik ngarang kaisam tong black ta leiba angomza bimo akoijagi yumda pawmisingo unabagi thorom amada mahangna phongdokkibani mahangna makhata na hai democracy chappa leiba amada mikal haibasi yamna maru oi voter singi right adu vote asik ningthina khangbaga loina Mikal da mapung fana saru yaba mathok tai amaram da election campaign pangthokpana voter singda miri oireba singi matang da khanganba ngammi mangna makhata na hai handaki Mikal asida mai paklavadi faking accountability for ongoing violence and justice and internally displaced person support for constitutional protests such as scheduled tribe ST status for Meiteis support for population policy and NRC Economic Development Task Force, Educational Empowerment Initiative, Governance Accountability and Oversight Initiative Sector for Indigenous Art and Culture Integration, Socio-Economic and Educational Status Assessment Committee, Paradigm Shift from Military Lands to Civilian Governance, Livyanda Brand Manipur, Administrative Reform, Theatunic Manipurist Procession under Indian Federation Policy hariba agenda tarago humdoi asida ahanbagi oina thabak pakhatkani haikei amaramda pawmisingna hangba wahangi pakhumda bimola hai amisana hokiba April 15 da Imphal laklamba aduda phongdoramba wafamsing adu political blame game ne February 18 da matam loikraba suspension of operation su asi lengang na extend tawi amadi tawde haiba phongdokhiba asi manungna kari agenda laibano hangki